namaru report amani maramdi information is ni hojik si ko aduna akoi se we are campaign to be an informed citizen ko akoi gi informed citizen ama oiba haisina hoski yamna update tawba citizen amagi kanoni akoi lai ri base aduna every kano se koni youth ki development natraga society ki kanma ki balancing growth ko mayam adagi magi prospect kana futurity mayam se all the information the based of ni ko even akoi personality akoi machine gi marakta bokta akoi machine wari chana matam da su based on the information that we do possess ko interaction tawba communication tawba matam da akoi da leijari ba ngasima ina ngangjari ba se ai gi isa da yauri ba information da based of ni haibani da aduna kano ji khunai amagi posi information si yamna maru oi ba si koina udna lakpadagi malem gi leibak sing da ngasai gi right to information si adum yam nganna akoi mapung phana sa thagre ko aduna akoi india la sum si tangai phada lakpadagi right to information ek lakh re ko aduna hariba right to information act 2005 la ko sigi kano si la kanda koi da mi khudi mang na citizen sing na magi any kano the government gi thabak ta natraga kana gumba establishment ati atopa department gi thabak sing ta kari sing na natraga jingna jaga so sung khangning ba leraga di right to information act ki makha dai koina posi tharaga information ji khanga kanda ai isa gi judgment justice natraga kari gumba decision je pung phana lawba chumbalambi da adu gini ko adu amasi mat pa haiba se akoi article constitution gi kari freedom of speech ki kari gi mayam se loimba asida effect rokoni constitution da effect rokoni the fundamental rights of the citizens da akano akoi gi kano tarokadui ni aduna asenga manipur gi experience gi yenga di ko bharat ke as a whole ta yenga di malem da right to information ji am phan tauri ko li ga uli ko li ko akoi gi tabuda di kano akoi practical approach yang kan da hari basi asum nga tani akoi gi lai ba phibam ji da akoi gi right to information se yamna kano to ba hai batare the twisted to ba hai batare ma se ata oina right to information si apong phana saukalaga miyam jida yamna inform people ama ohen bagi mahuta right to information si kamaina twist tawsigi ade kamaina yaligi people sidagi laws ki karigo policy program taw matamda akoina si losan jigi haiborom da ngasai gi practitioners mayam sina kare hena taw man bagi kanu du lakuni ko aduna hari basinga se yam tuna maka ta na akoi masi yengjanam thoi aduga kanu khoi gi even manipur gumdadi amuka hena su ko akoi sida laigriba any yamna phaja phaja ba miyam gi sakot phaja yimpham oi ga ba anti corruption sen gi hairo den RTI gi hairo ngasai gi adum masu twist tawar kan yai thok action gi kanu rom da oine akoi gi practice mayam taw leire ba mayam se ko aduga madu fajana fulfill toranga akanda miyam da natka individual amada magi chap chana itam chana asai information to sap tong labagi kanu rom da chatre ba khoise aduna masi madi am summi maramaduna right to information act se yamna amutang ka re examine tawba aduga miyam gi kanu to yenga kanda yamna fajana effectively magi yamna novel objective of the RTI act to madu fully ka sida endorse tawba aduga chanahan ba mathok tai haiba kanu se si hana thamgi ko थागत ओजा यामना मरिक चुमे ओजाना हाबि हौजिके अखोय आरटीआई की मतंग दा थंबि बो जादो ओदो हौजिके ओजा यामना बर्निंग इशू ओइबा अखोय गे अखोय मणिपुर दा लैरिबा सीओचओ सिंगना जु अखोय नुंगटी की हाइबिरि प्रेस ब्रीफिंग दा अमदि मयाम की खोलाउदो अमुक तो ओइना अपुनबा पुलप सुबसिन जरगा हौजिकसे अखोय की शिलोंग की राज बिहारी थुगागी बगी मतंग दा मणिपुरी राज बिहारी थुगागी बगी मतंग दा इंक्वायरी अमा चथादुना जेनरिबा सिंगी मथक्ता थबक लौखत पियु हाइना आरके इमोना manipur governor da aiba cherol ama pisan gre hari oja masi akhoi gi puari ga sagona dun lak la ba akhoi gi silong de leba ras bihari thuga gi ba hai ji sahi sama sugu da sahi ani ta ngai re hai ba gi akhoi gi earthquake la ko matam da yamna mi pan ngai ore ha jana thuga ki haina su koi news sing da ma de source kar gi matung da haina adu but masi manipur gi ayani ju adu gi matik phajana preserve tor thambiri mathak ta kupsan na ka dawdana adu manipur gi thuga ji silong gi thuga ji koi manipur state ta leiriba khoi mapi mapa sing adagi akhang hi leiriba mayam si karimta haiba ngamroi karimta tawong ngamroi haiba gi mong da thugairi bra masi thugairi ngai mangoi na manipur state sarkar sida any information plum ta phanghodra bra haiba do jam praja mayam dagi pen da basu lakli amadi leiriba satra sangstan amadi CSO sing dagi ju mayam hangnari oja masi matang da karimo thambi ningi amadi thugairi ngai gi